ꯆꯠꯍꯜꯂꯣ ꯈꯨꯗꯛꯇ ꯍꯥꯏꯕꯒꯤꯗꯃꯛꯇ ꯐꯝꯖꯕꯁꯤꯐꯥꯎꯗ ꯊꯨꯗꯦꯛꯄꯤꯔꯝꯃꯦ ꯊꯨꯒꯥꯏꯕꯤꯔꯝꯃꯦ ꯂꯧꯊꯣꯛꯄꯤꯔꯝꯃꯦ ꯃꯌꯥꯝ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯅ ꯃꯣꯏꯅ ꯍꯥꯡꯉꯦ ꯍꯥꯏꯔꯤꯕ ꯃꯥꯔꯆꯀꯤ ꯗꯦꯠ 8ꯗꯒꯤ ꯍꯥꯏꯋꯦ ꯍꯥꯡꯉꯦ ꯁꯇꯤ ꯆꯠꯍꯟꯗꯦ ꯆꯤꯟꯗꯗ ꯍꯥꯡꯉ ꯂꯩ ꯑꯗꯨꯅ ꯑꯃꯨꯛ ꯁꯣ ꯀꯥꯡꯕꯨꯒ ꯑꯣꯔꯗꯔ ꯊꯣꯛꯄꯗ ꯆꯠꯄ ꯌꯥꯔꯅꯤꯌꯦ ꯑꯗꯨꯒ ꯆꯠꯁꯨ ꯆꯠꯍꯟꯗꯦ ꯑꯁꯦꯡꯕ ꯑꯏꯕ ꯆꯦ ꯄꯤꯔꯒ ꯆꯠꯍꯜꯂꯣ ꯈꯨꯗꯛꯇ ꯍꯥꯏꯕꯒꯤꯗꯃꯛꯇ ꯐꯝꯖꯕꯁꯤꯐꯥꯎꯗ ꯊꯨꯗꯦꯛꯄꯤꯔꯝꯃꯦ ꯊꯨꯒꯥꯏꯕꯤꯔꯝꯃꯦ ꯂꯧꯊꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯅꯅꯦ ꯄꯦꯟꯗꯗꯅꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅꯅꯦ ꯈꯜꯂꯤꯕꯅꯦ ꯁꯦ ꯈꯜꯂꯤꯕ ꯅꯣꯏ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯔꯣ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯈꯜꯂꯤꯗ ꯑꯩꯈꯣꯏ ꯈꯜꯂꯤꯗꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏ ꯍꯪꯉꯁꯤ ꯆꯦꯜꯂꯔꯣꯏ ꯉꯁꯤꯗꯤ ꯃꯌꯥꯏꯁꯦ ꯆꯩ ꯊꯤꯜꯂꯣꯏꯅꯦ ꯍꯥꯟꯅ ꯅꯣꯏꯅ ꯀꯩꯅꯣ ꯂꯧꯊꯣꯛꯏꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯏꯃꯥ ꯏꯕꯦꯟꯅ ꯈꯜꯂꯦ ꯅꯣꯏ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯇꯧꯔ ꯂꯥꯛꯑꯣ ꯄ꯭ꯔꯖꯥꯒꯤꯅꯦ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯀꯤꯗ꯭ꯔꯦ ꯂꯦꯞꯇ꯭ꯔꯤ ꯃꯊꯪ ꯌꯧꯁꯜꯂꯛꯂꯦ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯑꯔꯥꯞꯄ ꯂꯝꯗꯝꯗꯒꯤ ꯂꯥꯛꯏꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤ ꯆꯠꯍꯟꯕꯤꯌꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯏꯃꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯟꯅꯒꯨꯝꯅ ꯐ꯭ꯔꯤꯗꯝꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯇꯝꯅ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯏꯃꯥ ꯑꯃ ꯌꯥꯎꯔꯛꯏꯀꯣ ꯑꯁꯤ ꯃꯃꯥꯡꯗ ꯁ꯭ꯋꯥꯏꯗ फजरे मीसे फजरे पुल्ले Viovo chilangana sungchung ho jong khoi ta ho spray ani bolova ani kap si deu he asa ki sa na he chilai te ni ho ke kap si chilang te ni he ti ho hi ta he chilang he zogam mi ani zi na aban ting le he chilai sungchung jong kho apona spray ani bolova ani chat bal deu he
लगे यो पार्सल से लगे पार्सल तो ऑनलाइन दो Tadi upload ke channel aku